Laurok Thayo silakpana laulokpa yanaba nakna lariba kukige bunkersing asi atubada lengauna lauthokpiu haina Bisnupurgi akoiba apunba lup balgi President Devachana Fongdorakle ngasi Bisenpurgi mafam amada pangtokpa pauki mifam amada wafam asi fongdolotuna mahakna hai atongba mafamsingda ukiba lausing asi lokpa yabagi matam oisilakpa amadi laufamsing asi kukigi bunker nakna leibana changwa yadaba si lengang na atuba matamda mideng changbiu karigumba kukisingi bunker sing asi lauthoktaba tarabadi mafam aduda leiriba security force sing asi lauthokpikro mafam asi Ima ibel amadi khul ngakpa volunteers singa loinana bunker sing asi lauthoklage haina fongdoke mangna makataraduna Manipurda thokliba furup ki irang asi maitaina hoba nate Kuki sing na horakpani maram asna security force na mafam asita combing operation tawduna khulungakpa singda awaba kya piriba si tokpiyo madugi mahuta suda leiriba kuki militant sing asi masa-masagi designated camp ta laihanbiyu haina fongdoke Bong singya da lairiba kuki singi bunker sing asi kuki sifai sing nga aga bunker lairiba sing asi athuba matamda Manipur government simbiraga bunker sing asi athuba matamda takthok piba hariba bunker sing asi laina lau sumu gi thabak tawba laurokpa kolokpa dugumba mayam thabak surok matamda pukning lumdaba karingba thoning daba thodok tolok pa yabagi kudung tingai obesi amna wang laibana maram oirakanda bunker si yam thuna takthok pikiba karingba government hariba sing asi takthok ngamoi doba lairagana mafam aduda deploy tawriba paramilitary force sing asi loktok piro aduga khungapa khungi chilinaw pai punna mag ima ibel punsin jaraga ikoi bunker sing adu toktok gi thabak ikoi tawjage